खुरुमजरी टॉम टीवी की द मॉर्निंग टॉक रेजिंग द वॉइस की थरमदा मयाम तराम नोक्सरी अहान बने ngasi मणिपुर फोंगनरिबा मणिपुरी पाउसिंग असिदा करम मोरे पाउसिंग यावरिबगे हाबिसि पुन खमिनेसे लमजिंग टाइम्स दा चेनबा मरकता हाना लेरकलबा लोकल सिंगदा परमिट पिबा हौख्रे ILP की मणिपुर गेजेट की गाइडलाइन दा इंडिजिनस पीपल्स का मरी लेनबा वाफम यावदबसि लाइबक थिबने हाइबा महिरोइ लुपसिंग वाफम यावरी लाइरिखाउ लुमना पुबना महिरोइ सिंगी वाखल हक्सांग दा सोगले हाइबा सुमति बलागी वाफम यावरे अदुगा तोपमदा CRS डायमंड रेडियो की मपोकमन पांगथोखरे तुमिने लेरिबा मियाम अपंगमनी खनबा चुमलोय हाइबा ओक्रमी बोबिगी वाफम यावरी मथंगसि नारुल गे थौदांगनी नारुल गे थौदांगदा मतम फंगदबदगे CM ना प्राइम मिनिस्टर उनखिद्रे असेंबली सेशन लेबनंगसि चीफ मिनिस्टर इम्फाल थोरकलगने हाइबा पाव यावरी अदुगा तोपमदा चमानना ILP की काउंटर हांगिबगी पावसी यावरी धर्मशालादा ILP की पास लौनबा केम हांगदोखरे नन लोकल कयाना अयु अंगनबदगी क्यू लेंगनखरे हाइबा पाव यावरे MDS की चीफ इंजीनियर इन चार्ज की मथक्ता मिजेंग संगबिनबा चीफ सेक्रेटरी दा से पिशिन खराइबा पाव म यावरे अदुगा अतोपमदा ILP की मणिपुर गेजेट अपाम पामदा हापचिनबा मेमोरेंडम पिसिलगने हाइबा महिरोइलुप सिंग वाफमसी नारोइ थौदांगसु यावरी त्रिपुरादा मणिपुर गेस्ट हाउस सागने हाइबगी थाजबा पिरखरे हाइबा पाउसिंग असिना नारोइ थौदांगी मरोइ पाउसिंग वरी मथंगसे सनालेबागतो यावरिबसि मियाम दा पुंग कुनमरी इसिंग पिगदबा सिंखाई सिंग वाटर ट्रीटमेंट प्लांट लोइसिनबा ngamdra हाइबा पाव म यावरे अदुगा तोपा अमदा Constitution Amendment Bill ayaba pina bahayeng mifam kaukre lusingbasing unadana Chief Minister Viren ngasi halaklagani haiba paw yauri aduga topa mada ILPS ki marikchumba guideline ama nongna puthokadabani haiba mahiroilup singi wafam si sana lebakta su sapchana yauri loinana tungjoi khulgi Glory Day pangthokibagi thoramda Waijo Kumar की वफम द लम की चेन बल लोइसिन बहनरी हाइबा पाउसिंग असिना सना लेबा की मरु पाउसिंग वरे मथंग सि होयलन पाउ यारुबसि इरान अमसुंग US उंखनरपुना मालेम द थावगी ममल हेंगलखरे हाइबा पाउ यावरे अदुगा तोपा मद मपान की मे क्याना ILP की परमिट लौनबा धर्मशाला द थोमजिनखरे हाइबा पाउ यावरे अतोपा मद महिरोइलुप सिंगी पाउसे सबसाना सिदसु यावरे IAS MCS खरगी फमोंदों जिन तौखरे हाइबा पाउसिंग असिना होयलन पाउगी मरु पाउसिंग वरे मथंग सि इराइबाग तसु समानना फोंगली गेजेट फोंख्रबा ILP द यावरिबा सिंग मसा खाइदे पास लौननबा मिटोप सिंगना थोमजिलखि हाइबा ILP की काउंटर हांखिबा लोनेना मैरो लुप सिंगी वफम यावरी डेमोक्रेसी ता सुमनम सासन यारोय धमका की मतम ngasiदी ओइद्रे हाइबा ओक्रमी बोबगी वफम डायमंड रेडियो की मपो कोमन थोरमदा फोंदोकि वफम यावरी खाइरु पाउसिंग असिन इराइबा की मरो पाउसिंग वरी मथंग से इसेल एक्सप्रेस ता Chief Minister Viren अथेंगबदा प्राइम मिनिस्टर अमदि सेंटर की लुसिंग उनखरे हाइबा पाव यावरे अदुगा तोपमदा थंगाल बाजार की धर्मशाला ILP पीनबा केम हौखरे मियोय क्याना ILP लौनबा थोमजिनरखरे हाइबा पाव यावरे अदुगा तोपा पावमदा लमदम सिकी नाट अमदि चनविना हौजिकी अमदि हौखरबा अनिगी थोंग ओइरिबनि हाइबा जयकुमार की वाफम यावरे थौबाल की पौमी टीम असम मेघालय टूर की दबक खोंसान खराइबा पाउसिंग असिन इसेल एक्सप्रेस की मरोय पाउसिंग ओरि अतोप मथंगसी संगाई एक्सप्रेस दा ILP की गाइडलाइन सिंग दा महिरोइलुप सिंग पेंद्रे साउथ CAA की इरांग कंखलकले हाइबा पाउसिंग असिना संगाई एक्सप्रेस की अहम लेमाइदि am चौंग फोंगो पाउसिंग ओइरि मथंगसी पोंगना फॉर्म द यावरिबसि मणिपुर सागदोरिबा स्पोर्ट्स यूनिवर्सिटी की आर्किटेक्चरल डिजाइन अप्रूव तौखरे हाइबा पाउ यावरे शेड्यूल ट्राइब की रिजर्वेशन कोटा सही तरह सांगदोनबा असेंबली मिफम कौखरे पाव यावरी अदुगा तोपमदा मणिपुर दसु जनरल स्ट्राइक सौगटकनी हाइबा कन्फेडरेशन की पाव यावरी लैंगाकना ILPS की फोंखिबा गेजेट अमुक नौना सेमदोकदबनी हाइबा महिरोइलुप सिंगी वफम यावरी अंगांगसिंगना अरुंबा लाइरिक खाउ पुबगी मतंगदा खनखरे स्कूल सिंगना अहनबा लाइरिक हापलोइदबनी हाइबा पाउसिंग असिना पोंगना फंगी मरोय पाउसिंग ओइरी हाइरिबा ngasi मणिपुर फोंगनरिबा मणिपुरी पाउसे सिंग असिगी मरोय पाउसिंग अमदि अतय थोप पाउसिंग नेनबुगिदमक्ता ngasi अखोगी स्टूडियो द लेंसिन लेबिरिबसि फ्री फ्रेश स्कूल ऑफ जर्नलिज्म की डिप्यूटी डायरेक्टर ओइबिरिबा ओजा RK बोबिचानी ओजा बोबिचान मतरा मक्सरे खुरमजरी जंगसी फोंगनरि पाउसे सिंग जे खोइना अयामना दुम येंगनबा मतमदा खरा मानबा दुम यावरे हाइबा तारे मसिदा ngarangsi धर्मशालादा इम्फाल वेस्ट की डिस्ट्रिक्ट एडमिनिस्ट्रेशन सिलगा ILP की काउंटर हांखिबा मदुदा मसिंग यामलबा अखोगी नॉन लोकल सिंगना थोमजिलगा क्यू द लेपगा ILP परमिट लौनबगीदमक्ता लेपनखिबा पाउसी मसी यामना मयामदा अंगकपोइना उनकी मतांगसिदा लाक्सिनिंगिसे असुक यामना मिटोप सिंगसी लमदमसिदा हानसु दुम लेरेनेदि खले बट ngarangse ILP की काउंटर हांगम तमदा असु यामना थोलैसिनदि डिस्ट्रिक्ट असिदा याम थोलैसिनदि अतोपा डिस्ट्रिक्ट दि क्याम लेरमगनी
ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯇꯣꯞꯁꯤꯡꯁꯦ ꯍꯥꯟꯅ ꯃꯁꯤ ꯐꯖꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗ ꯀꯩ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ? ꯖꯦꯟꯗꯜ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞꯀꯤ ꯃꯁꯤꯡꯁꯤ ꯌꯥꯝꯅ ꯍꯦꯛꯇ ꯃꯁꯤꯡꯁꯤ ꯊꯤꯡꯉꯝꯗꯉꯩ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯇꯣꯞꯀꯤ ꯃꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯗ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯁꯤ ꯃꯤꯇꯣꯞꯁꯤꯡꯁꯤꯅ ꯌꯣꯠꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯇ꯭ꯔꯤꯄꯨꯔꯥꯗ ꯇꯧꯈꯤꯕꯗꯧꯅ ꯇ꯭ꯔꯤꯄꯨꯔꯥꯁꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯁꯤꯡꯗ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯁꯤ 30% ꯃꯥꯏꯅꯣꯔꯤꯇꯤ ꯇꯥ ꯂꯩꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯌꯣꯠꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯤ ꯎꯅꯔꯛꯄ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ 1970s ꯍꯥꯏꯇꯥꯔꯦ 1970ꯒꯤ ꯄꯔꯤꯡꯗꯒꯤ ꯄꯣꯠꯁꯤ ꯔꯤꯌꯦꯂꯥꯏꯖ ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯃꯤꯇꯣꯞ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯈ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯖꯔꯕꯗ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯄꯨꯟꯗ꯭ꯔꯤꯉꯩꯗ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯐꯣꯔ ꯑꯦꯟꯇ꯭ꯔꯤ ꯏꯟꯇꯨ ꯑꯦꯟ ꯑꯦꯛꯖꯤꯠ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯁꯤ 1950ꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯍꯤꯃꯠꯁꯤꯡꯅ ꯃꯨꯊꯠꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗ 1951ꯒꯤ ꯁꯦꯟꯁꯁ ꯂꯥꯛꯀꯥꯟꯗꯗꯤ ꯃꯤꯇꯣꯞꯀꯤ ꯃꯁꯤꯡꯁꯤ ꯈꯪꯍꯥꯏ ꯍꯥꯏꯒꯠꯂꯛꯈꯤꯕꯒꯤ ꯃꯥꯒꯤ ꯑꯟꯅꯦꯆꯔꯦꯜ ꯑꯣꯏꯕ ꯒ꯭ꯔꯣꯠ ꯑꯃ ꯂꯥꯛꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯃꯗꯨ ꯔꯤꯌꯦꯂꯥꯏꯖ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨ ꯇꯞ ꯇꯞꯅ ꯁꯨꯝ ꯐꯒꯗ꯭ꯔꯥ ꯂꯥꯛꯄꯒꯤ ꯍꯦꯟꯖꯜꯂꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯤꯡꯁꯤꯅ ꯆꯥꯁꯤꯟꯈꯤꯗꯧꯔꯦ ꯍꯥꯏꯗꯅ 70sꯗꯒꯤ ꯔꯤꯌꯦꯂꯥꯏꯖ ꯇꯧꯅꯔꯛꯇꯅ 1980ꯒꯤ ꯃꯇꯝꯗ ꯑꯦꯝꯁꯨ ꯑꯃꯗꯤ ꯑꯦꯝꯁꯀꯣꯛꯅ ꯃꯇꯝꯗꯨꯗꯒꯤ ꯃꯤꯇꯣꯞ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯍꯟꯗꯣꯛꯍꯜꯂꯨ ꯃꯅꯤꯄꯨꯔꯗ ILP ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯁꯤ ꯋꯥꯟ ꯑꯣꯐ ꯗꯤ ꯗꯤꯃꯥꯟ ꯑꯣꯏꯅ ꯌꯥꯎꯔꯛꯏꯅꯤ ꯃꯇꯝꯗꯨꯒꯤ 1980ꯒꯤ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯏꯁꯨꯗ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯈꯟꯗꯣꯛꯄꯅꯦ ꯇꯥꯟꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯒ ILPꯁꯤꯁꯨ ꯆꯠꯅꯍꯜꯂꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝꯗꯣ ꯍꯦꯟꯒꯠꯍꯜꯂꯨ ꯍꯥꯏꯕꯁꯤꯡꯁꯤ ꯃꯇꯝꯗꯨꯒꯤ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯑꯦꯝꯁꯨꯒꯤ ꯃꯇꯝꯗꯨꯒꯤ ꯄꯥꯎꯖꯦꯁꯤꯡ ꯄꯥꯔꯒꯁꯨ ꯈꯪꯒꯅꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯈꯪꯒꯅꯤ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯗ ꯍꯦꯟꯒꯠꯂꯛꯏꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯎꯔꯦ ꯄꯥꯔꯃꯤꯠꯁꯦ ꯄꯤꯅꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯏꯕ ꯃꯤ ꯃꯁꯤꯡꯁꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯅꯍꯥꯟ ꯍꯦꯛ ꯍꯧꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯗ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯁꯦ ꯉꯔꯥꯡ ꯃꯛꯇꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯊꯣꯝꯖꯤꯜꯂꯛꯏꯕ 374 ꯉꯔꯥꯡꯁꯤ ꯀꯩꯅꯣ ꯇꯧꯏ ꯍꯥꯏ 374ꯁꯤꯗ 371ꯁꯤ ꯔꯤꯒꯨꯂꯔ ꯄꯥꯔꯃꯤꯠꯅꯤ ꯄꯤꯔꯤꯁꯤ 6 monthsꯀꯤꯅꯤ ꯉꯔꯥꯡ ꯄꯤꯔꯤꯁꯤ ꯑꯗꯣ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏꯗꯤ ꯃꯤꯇꯣꯞꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯔꯛꯄꯁꯨ ꯌꯥम तांगना उरम्बनी अदो हौजिक्ति केदौरगेदा याहौबदगी हौरकांदा अखोगी लेरक खुलक्ता युमलक्ता लाइबा योट कौता प्लास्टिक खोमबदगी हौरकांदा अखोई युमददा अयुक्तगी लाकपदा अममुक लामगनी अममुक चटखिनी अममुक लाम नोंगदा अयुक सिददा अखोइना थबक चथोक्त्रिङेगी अयुक ngahak pung amani yumdaga leiba matamsida laisi योट कौता प्लास्टिक खोमबजे हंजन हंजलाबसे 7-9 की खुंजिन तादोइने अदुना दिसिगी चांगजे सुम येंकांददी अखोइदा मसिगी मिटोप मियान चाजिंगजिगी मसिंगसे अदुकी मति अखोइ थिंगमदने हेंगतबै पोटसे उरे ngarangji 374 दुदा 371 जी रेगुलर पीरे अतैदुना केनो ओइदोइने टेम्पोररी ओइदोइने से अदगी ngarang jiribaamda ngarang khakini ko jiribaamda 285 pire haire adui tadi laiba dagi airport 159 guma pire haire moreda ani pi haire adu sigi potsida lai kansida di sigi masingji ngarang maktada adumai lai do sum total aduna sida tai de keno nahan makhai si ju adumaina lai base sigi hojikti ILP pire haibani na lai ba mi si ji kitang handharam ba bau yae na pa ba yae adu sigi mamang da di free flow da lai ni matam du da di masingje noma da changai ba mi gi masingje masidagi helamgone ba adagi khoi gi pau si da ngarang je mauget ta kamai tauge khoi pau ta di ayam report paper sing ji da su ina de mauget om da di masi kamai tawi ngarang kanam ta jangak tabra adi jiri bamgi poti pau report taunare aduna sigi uriba ngarang marini subanu phawda piriba pass ki masing pass longna na bagi thomde leiba se ngarang Imphal West ki disina ayuk tagi nungthin pung ahum bagdang tawnen tawrambadu thomje leiba mi masing dugi matung ina yadadana nungthin nungdang wairam pung taruk phawba jiting damdan mamma bani pung taruk phawba chathabagi paw aduga makhajo chathag aduna di akhoi atai akhoi interior manung hanjinba mayam amada अखोगी सिगी मिटोप मियान चा मयाम जे लोइनमक खुंदा लेता छलगा सैदांगगा भरादा लेबनी खंगदे भरादा लेत्र बाउदा इंटीरियर सिंगददी युम मचा सारगा लेबा बाउगा युम सारगा लेबा यावरमोय हानिंगाय लेते मरमदी अखोइना अखोगी स्वागी इम्फाल मनुंगदा नतेबा योट कौता प्लास्टिक की लाइबा सुमाय तो लोजिंग लोया लोइन यौरबनी हुजिति कैनोमा गैस सेमबगी मिंगदनी खंगदे कैनो तौबनी खंगदे अखोगी खुलक लेरा खुलकता चतना तौरिबसे सिनाजु दुम अखोइदा अदुकी मतिक अखोगी अखंग है मैमना से UCM न फोंगिबा डाटा अखोगी फोंगिबा लाइरिक पीरे अखोगी मिटोप सिंगजिना मणिपुर की लेजरिबा येलहौ मीनेना लेजरिबा अखोगी ट्राइबल जी मसिंगदगी बाबा येल मिटोप सिंगजिना हेले हाइबगी अखोगी रिसर्च फाइंडिंग्स मैम अमा लेग्रबनी अदुना मसी अकीबगी मसकने अखोइना मसी फजना
ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ILP ꯒꯤ ꯃꯅꯤꯄꯨꯔ ꯒꯦꯖꯦꯠꯀꯤ ꯒꯥꯏꯗꯂꯥꯏꯟꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯌꯥꯎꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯒꯅꯤ ꯃꯁꯤ ꯐꯖꯅ ꯁꯦꯝꯗꯣꯛꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯜꯂꯒꯅꯤ ꯍꯥꯏꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯋꯥꯔꯣꯜ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯊꯕꯛꯁꯤꯁꯨ ꯀꯟꯅ ꯆꯠꯊꯔꯤꯕꯅꯤ ꯃꯔꯛ ꯑꯁꯤꯗ ILP ꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯗ ꯅꯍꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗ ꯃꯁꯤꯗ ꯑꯍꯣꯕ ꯂꯨꯞꯍꯣꯜꯁꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯦ ꯌꯥꯔꯒꯗꯤ ꯃꯁꯤ ꯈꯔ ꯊꯨꯅ ꯁꯦꯝꯗꯣꯛꯄ ꯇꯉꯥꯏꯐꯗꯕꯁꯤꯡꯗꯣ ꯍꯥꯞꯆꯟꯕ ꯃꯗꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯇꯧꯔꯒ ꯍꯦꯟꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯑꯣꯏꯍꯜꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯔꯃꯤꯠ ꯄꯤꯕꯒꯤ ꯊꯕꯛꯁꯤꯁꯨ ꯃꯁꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕꯁꯤ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯣꯗ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯖꯦꯟꯇꯜ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯁ 1873ꯁꯤ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯦ ꯍꯥꯏꯗꯅ ꯗꯤꯁꯦꯝꯕꯔꯒꯤ 11ꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯥꯒꯤ ꯄꯤꯗꯅ ꯑꯌꯥꯕ ꯄꯤꯗꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯆꯠꯅꯔꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯠꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯗꯨ ꯃꯇꯝꯗꯨꯗꯒꯤ ꯌꯥꯝꯅ ꯅꯨꯃꯤꯠꯁꯤ 12ꯅꯤꯃꯨꯛꯀꯤ ꯃꯇꯝ ꯐꯪꯉꯦꯕ ꯅꯍꯥꯟ ꯖꯅꯋꯥꯔꯤ 1ꯗꯒꯤ 31 ꯗꯤꯁꯦꯝꯕꯔꯗ ꯆꯠꯅꯒꯦ ꯍꯥꯏꯔꯁꯨ 20 ꯗꯦꯖꯁꯤ ꯐꯪꯉꯦꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯁꯤꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁ ꯒꯥꯏꯗꯂꯥꯏꯟꯁ ꯃꯌꯥꯝꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯑꯩꯗꯤ ꯁꯦꯝꯕ ꯌꯥꯅꯅꯕꯒꯤ ꯃꯇꯝꯗꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯅ ꯐꯪꯈ꯭ꯔꯦꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯗ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯑꯥꯔ ꯄꯦꯗ ꯐꯣꯔ ꯗꯦꯠ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯁꯤ ꯃꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯇꯣꯂꯣꯞ ꯄꯤꯗꯅ ꯊꯝꯃꯤꯕꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤꯕꯨ ꯑꯣꯏꯔꯣ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛ ꯃꯑꯣꯡꯁꯤꯗ ILPꯁꯦ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯁꯦ ꯆꯠꯅꯍꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯉꯥꯛꯊꯣꯛꯆꯅꯕ ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯍꯧꯔꯛꯏꯕ ꯃꯨꯞꯃꯦꯟꯁꯦ 1980ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯂꯥꯛꯏꯕ ꯃꯨꯞꯃꯦꯟ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯃꯤꯡꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯨꯞꯃꯦꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ILP ꯆꯠꯅꯍꯟꯅꯕꯒꯤ ꯃꯨꯞꯃꯦꯟ ꯑꯁꯤꯗꯤ 1980 ꯑꯗꯨꯋꯥꯏꯗꯒꯤ ꯆꯠꯅꯔꯛꯄ ꯍꯧꯔꯛꯄ ꯃꯨꯞꯃꯦꯟꯅꯦꯕ ꯁꯤꯗꯩꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯃꯤꯡ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯦꯟ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯍꯤꯡꯖꯅꯕꯒꯤ ꯑꯩꯈꯣꯏ ꯀꯟꯖꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃ ꯊꯤꯕꯗꯨꯅꯦꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯔꯤꯒꯨꯂꯦꯁꯟꯁ ꯀꯔꯤꯅ ꯀꯔꯝꯕ ꯑꯦꯛꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯕꯦꯁꯤꯛ ꯑꯣꯕꯖꯦꯛꯇꯤꯚ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟꯗꯨꯅꯤ ꯑꯗꯨ ꯄ꯭ꯔꯣꯇꯦꯛꯁꯟꯗꯨ ꯑꯣꯏꯒꯗꯧꯔꯤꯕ ꯄꯣꯠꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯅꯍꯥꯟ ꯐꯣꯡꯉꯛꯏꯕ 31 ꯗꯤꯁꯦꯝꯕꯔ 2019ꯗ ꯐꯣꯡꯉꯤꯕ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤ ꯗꯤꯐꯥꯏꯟ ꯇꯧꯔꯝꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯈꯜꯂꯁꯤꯅꯦ ꯃꯥꯒꯤ ꯔꯨꯜꯗꯨꯗ ꯑꯃꯠꯇ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕ ꯋꯥꯔꯗꯁꯤ ꯌꯥꯎꯔꯝꯃꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯗꯤꯐꯥꯏꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯇꯣꯞꯄ ꯑꯃꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗ ꯄꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯁ ꯍꯥꯏꯕꯁꯤ ꯀ꯭ꯂꯣꯖꯗꯨꯗ ꯃꯥꯒꯤ ꯔꯨꯜꯁꯤꯡꯗꯨꯗ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯗꯨꯗ ꯑꯃꯠꯇ ꯌꯥꯎꯔꯝꯃꯅꯨ ꯗꯤꯐꯥꯏꯟ ꯇꯧꯔꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯕꯠ ꯃꯥꯒꯤ ꯀ꯭ꯂꯣꯖꯁꯤꯡꯗꯨꯗꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯃꯗꯤ ꯃꯥꯒꯤ ꯄꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯁꯤꯡꯁꯤꯗꯗꯤ ꯃꯥꯒꯤ ꯑꯦꯛꯖꯦꯝ ꯇꯧꯕꯒꯤ ꯀꯔꯤꯒꯤ ꯑꯗꯨꯒ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯟ ꯑꯩꯈꯣꯏ ꯄꯔꯃꯤꯅꯦꯟꯠ ꯔꯦꯁꯤꯗꯦꯟꯗ ꯃꯁꯤꯒꯤ ꯄꯥꯁꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯗꯤ ꯗꯤꯐꯥꯏꯟ ꯇꯧꯐꯝ ꯊꯣꯛꯑꯦꯕ ꯃꯁꯤ ꯑꯄꯪ ꯑꯁꯤꯡ ꯂꯣꯏꯅ ꯈꯪꯅꯕ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯈꯪꯒꯅꯦꯕ ꯁꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯈꯤꯇꯪ ꯒꯚꯔꯟꯃꯦꯟꯠꯀꯤ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯗ ꯈꯤꯇꯪ ꯃꯁꯦ ꯄꯥꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯁꯤꯗꯤ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯁꯤꯗꯤ ꯆꯠꯅꯔꯦ ꯍꯥꯏꯔꯒꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯒꯤ ꯃꯁꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯕ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯔꯥ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯗꯒꯤ ꯍꯪꯅꯔꯛꯏꯕ ꯃꯁꯤꯒꯤ ꯆꯤꯡꯅꯕ ꯊꯥꯖꯗꯕ ꯑꯃ ꯐꯥꯎꯔꯛꯏꯕꯁꯦ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯁꯤꯅꯅꯦꯕ ꯃꯥꯅ ꯇꯁꯦꯡꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯥꯅꯁꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯁꯤ ꯗꯤꯐꯥꯏꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯌꯦꯡꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯏ ꯂꯣꯏ ꯌꯦꯡꯗꯕ ꯅꯠꯇꯦ ꯎꯗꯕ ꯅꯠꯇꯦ ꯈꯪꯗꯕ ꯅꯠꯇꯦ ꯃꯤꯖꯣꯔꯥꯝꯒꯤ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯂꯦꯇꯦꯁ 2014ꯗ ꯑꯦꯃꯦꯟ ꯇꯧꯔꯤꯕ ꯃꯤꯖꯣꯔꯥꯝꯒꯤꯁꯤꯗ ꯅꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯁꯤ ꯀꯅꯥꯅꯣꯁꯦ ꯌꯥꯝ ꯐꯖꯅ ꯗꯤꯐꯥꯏꯟ ꯇꯧꯔꯤꯅꯤ ꯃꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯦ 19 ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ 1950ꯗꯒꯤ ꯆꯍꯤ 5 ꯆꯈꯠꯂꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ 1945ꯀꯤ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯃꯤꯖꯣꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯤꯁꯦꯟꯗꯦꯟꯁꯤꯡꯁꯦ ꯃꯆꯥ ꯃꯁꯨꯁꯤꯡ ꯆꯥꯗꯥ ꯅꯧꯗꯥ ꯃꯌꯥꯝꯁꯦ ꯃꯥ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯕꯦꯖꯤꯌꯔꯁꯦ 1945 ꯆꯤꯡꯈꯠꯂꯤꯕꯅꯦꯕ ꯃꯤꯒꯤꯗꯤ ꯃꯤꯖꯣꯔꯥꯝꯒꯤꯗꯤ ꯑꯗꯨ ꯁꯤꯒꯤꯁꯦ ꯃꯤꯖꯣꯔꯥꯝꯗꯗꯤ ꯕꯦꯡꯒꯣꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟꯁ 1873ꯒꯤ ꯁꯦꯛꯁꯟ 2ꯒꯤ ꯃꯈꯥꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯒꯤ ꯕꯦꯖꯤꯌꯔ 1945 ꯆꯤꯡꯈꯠꯂꯀꯥꯟꯗ ꯃꯥꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕꯒꯤ ꯃꯥꯒꯤ ꯁꯛꯇꯤꯗꯨ ꯂꯩꯔꯀꯥꯟꯗ ꯁꯦꯝ ꯔꯤꯒꯨꯂꯦꯁꯟꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯛꯁꯇꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯗꯨ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯗꯨ ꯇꯧꯕ ꯉꯝꯃꯣꯏꯗꯕꯒꯤ ꯁꯛꯇꯤ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣꯏꯁꯟꯗꯤ ꯂꯥꯛꯏꯗꯤ
government की मागी will अमदी determination अदुनेबा अदुगा लाइबक थीबा बना अखोइगिदी अखोइगी मागी minister सिंह के सिंह मैम असिना तौनिंगबा लेरगसु मदो अखोइगी मदुगी सेमइबा फॉर्मेशन असागी गाइडलाइंस मैम फ्रेम तौरइबदुदी अखोइगी ब्यूरोक्रेट ऑफिसर सिंह सिदा अखोइगी लमदम सिगी मी सिंह असी कया याउदबगी मसिगी लाइबक थीबसु लेतब नते मरमदी मपानदगी लाइबा IAS ऑफिसर सिंह असिगा मणिपुरी खनबगा मणिपुरी की खनबगा अखोइगी मियोइना अखोइगी खंजबगा मणिपुरी खंजबगा मणिपुरी मसासिंगी खंजबगा अनिसिदि अदुम खेनदना लेगनी अदुबु अदुगी खेनबदु मादु अखोइगी लेरिबा मिनिस्टर सिंह सिना मागी ब्यूरोक्रेट ऑफिसर सिंह सिना तौरइबदो मदु उबम चंगेबा सि सेमइजे सि मपुंग फादे फाइ फादे सि सेमदो उगदो हाइबा याय अदो हाइबाबुदि हुजिक लोइन हाइरि सेमदोक सेमजिन तौबो याबंग हक्तनी हाइदना अदुम चीफ मिनिस्टर नजु हाइरि अदुगा अतै मैम नजु हाइरि अदु ओइबा तारगा अदो यामना लूरिदि मपुंग ओइबा पोतो अदुदि सेममदबदुनेबा मैम तंगाइ फदबा याउदा यादबा हाइबा तारे याउदा हाइरि चेक खुदम ओइना युमभम थोंदना अखोइ युम साबदि यारोइदना अदुमकनेबा तौरिजे अदे मैमना हाइनरिबसे तसेंगना अखोइदा कैनोदि पीरकांदा थांग दी पीरकांदा अखोइ थांगदो मया याउदबा अखोइगी मथौ हाबदबा थांग सब मानबा सिजनबम खंगदबा हाइतारे कानादबा थांग ओइना लेदोरबा अदुने अदुना कांखा थांग ताबगी पोतु परमिट बुदी पयाम अमा पंपी पीरगा मागी रेवेन्यू बुदी लांबा याय बट अखोइना रियली साइ केनो तोंग अतोपा मना सिदै पन जनिंगबा मना अखोइ सिदै सिदा मागी सेम बेंगोल ईस्टर्न फ्रंटियर रेगुलेशन 1873 जिगी मखादा सेक्शन 7 दा अखोइगी नेटिव सिंग जिगी लम सिंग असिसु प्रोटेक्ट तौबगी पोट अमा यावरिनेबा मदु गाइडलाइंस दा यारक्तबसु यारक्त्रगसु आइना खनजबददी अदुई मतांगदुदी मसाइगी अदुम सी रेगुलेशन इटसेल्फ सी एक्सटेंड तौरबनिना मदुगी सेक्शन 7 असे अदुम लोइ एनफोर्सेबल नि मदु अदुम चना मदुगी मखादा लोइना गवर्नमेंट एक्शन लखोफम थोए ना ए अदुमाइ अदुगा अतोपा मदा CAA गी मायक्ता संसिनिबा खोंसंसि अहानबदा नॉर्थ ईस्ट तनि मसि याम कन इहो होगिबसि नॉर्थ ईस्ट तगी अमुक खितंग थैदोखरगा अमुक अवांग थंगबा भारत इहोंगसि संसिनगो मतुंग होजिसि अमुक खा थंगबा भारत लोमदा खा साउथ इंडिया दा अमुक मसि CAA गी इहोंगसि अमुक कंखलेना अम यावरि CABC CAA ओनखर मतुंग दा हौरैबा इहो संसिलैबा खोंजंसिगी मओंगसि ओदा कमाइना उबि जनरल सी केनोने अखोइगी हुजुक लाइबा गवर्नमेंट की केनो सिदा अखोइगी पाइरिबा बीजेपी अमदी मागी चुंगसिनबा कांबु NDA हाइतारे मपुंगैनदी बीजेपी नि अदो बीजेपी हायरगा तौरिसि कैनो हायकांदा मागी RSS की राष्ट्रीय स्वयंसेवक संघ की मागी हिंदुत्व की इडियोलॉजी दुदा मागी बीजेपी की लेबाक्सी माना हारिसि हुजुक RSS ना हारिसि संघना हारिसि करी हाइनो कांदा इंडिया 1947 दा निंग तमे दु तमद्रिबनी इंडिया जे हुजे अनौब इंडिया अखोइ निंग तमद्रिबनी निंग तमननबगी हुजिक लाइबसे अनौब रिवोल्यूशन अमा तौरकदोइनी अखोइ निंग तमदौरिनी हाइरिने हाइबदी सिदैसिदा माना लोइनमक्से तौथोरप थबक खुदिंगमक्सिदा मागी हिंदुत्वगी फिलोसॉफी हिंदुत्वगी इडियोलॉजी सिदा लोइन चंगझलकपनिना हिंदूगी मागी नोसिदा चंगझले अदुना से खुदम ओइना हाइरकांदा अखोइगी केनो तौबाउदा इंडिया की लेरिबा से प्लानिंग कमीशन मुथखरे नीति आयोग हारे नीति हारिसि मागी एक्रोनिम मनी एक्रोनिम से कमाई तौगे तौथोरिबा थबक सिंगी सम पैटर्न मैम जी यंगसेबा नीति हारिसि नेशनल इंस्टीट्यूट ऑफ केनो हारगा लाइनेबको अदो नीति ताहलेनी एनी एक्रोनिम से निधि हारजे हुजि नेशनल इंफॉर्मेशन की कई तौरेबा निधि हारजे पोर्टसिंगजी लोइनमक ngसाइगी संस्कृताइजेशन की करीगी सिदैसिदा लोइन तौरपसि सुमाइ तौरकांदा बेसिकली लाइबा पोर्टसिदा कमाइ तौगे इंडिया की सिटीजनशिप से डिफाइन तौनबा होनरको मतमदा मा हिंदू हाइबंगैदो मदु इंडियन सिटीजन्स ओइगनी हाइबगी बेसिक पोर्ट अमा सिदैसिदा इलई अदुनानेबा अदुना सिगी हिंदू हाक्ता इंडिया की सिटीजन असे कनाना ओइगदगे हाइबसे हुजिकी हिंदू हाक्ता नते हाइना हाइजरगसु तौथोरइबा थबक सिंगददी हिंदू से नहान मक्तदा हाइखिबदा इकुइगी मोहन भगवान हाइखिबदा लोइनमक्से हिंदू हिंदू हाइबा वर्ड सिंगे तप्पा अदुगी मागे आइडेंटिफाई तौबा मतमदा हिंदू की पोस्ट यारकपनिना स्वाइसदैसिदा हानदगी इंडिया से अखोइना उरिबा इंडिया सिदा कमाई तौगे अवांग नोंपोक्लमदम से अखोइ हानदगी इंडिया दा मागी हिस्टोरिकली मागी कल्चरली हाना यावरकपा नते सम पार्ट ऑफ द नॉर्थ ईस्ट ब्रिटिश इंडिया की मतमदगी समनरे असम की सरुक खरा बट मणिपुर ओनली व्हेन 1949 खक्तदनी सुमाइ तौबगी पोट से खेनबगी पोट अमा चाउना कंट्राडिक्शन अमा मसागी ओइबा मागी सिविलाइजेशनल कंट्राडिक्शन अमा मागी रेशियल की हिस्टोरिकल की हिरम खुदिमक्तगी इंडिया की लेरिबा मेनलैंड इंडिया ना खंगनरिबा जिगा अवांग पोकलगा हानदगी
ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯆꯥꯁꯟꯅꯗꯕ ꯆꯨꯁꯟꯅꯗꯕ ꯃꯥꯒꯤ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟꯁ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯁꯤꯒꯤ ꯂꯩꯕꯁꯤꯒ ꯂꯣꯏꯅꯅ ꯚꯥꯔꯠꯇꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯧꯊꯣꯔꯛꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗꯒꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯊꯣꯔꯛꯏꯕ ꯏꯟꯗꯤꯌꯥꯒꯤ ꯀꯪꯉꯛꯏꯕ ꯃꯨꯞ ꯑꯁꯦ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯁꯣꯛꯍꯟꯅꯕ ꯃꯥꯒꯤ ꯁꯤꯗꯒꯤ ꯍꯥꯟꯅ ꯁꯦ ꯑꯁꯥꯝꯗ ꯀꯩꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯊꯨꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞ ꯃꯌꯥꯝꯁꯤ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗꯗꯤ ꯄꯣꯄꯨꯂꯦꯁꯟ ꯏꯟꯚꯦꯖꯟꯒꯤ ꯑꯆꯧꯕ ꯄꯣꯠꯇꯨ ꯃꯌꯦꯛ ꯁꯦꯡꯉꯛꯑꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯦ ꯂꯥꯛꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯀꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗꯒꯤ ꯍꯧꯕꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡꯗ ꯃꯁꯦ ꯑꯩꯈꯣꯏꯅ ꯍꯧꯔꯤꯕꯁꯦ ꯑꯩꯈꯣই ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯣꯠꯇꯧꯅ ꯃꯈꯣꯏꯅ ꯃꯗꯨ ꯎꯕ ꯉꯝꯗꯕ ꯎꯔꯒꯁꯨ ꯃꯁꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯁꯤ ꯏꯁꯨꯅꯦꯅ ꯈꯟꯗꯣꯛꯑꯒ ꯂꯩꯔꯨꯕ ꯇꯁꯦꯡꯅꯗꯤ ꯃꯗꯨꯅ ꯄꯤꯔꯛꯏꯕ ꯊ꯭ꯔꯦꯠ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯠꯁꯦꯜꯐꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯗꯒꯤ 1950ꯗꯒꯤ ꯂꯥꯛꯏꯕ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯂꯔ ꯑꯣꯏꯕꯒꯤ ꯄꯣꯠꯇꯨꯗ ꯑꯆꯧꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯏꯠꯁꯦꯜꯐꯁꯦ ꯗꯤꯐꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯂꯔꯤꯇꯤꯒꯤ ꯄꯣꯠꯇꯨ ꯀꯥꯏꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯇꯞ ꯇꯞꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯈꯥ ꯚꯥꯔꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯖꯔꯒꯁꯨ ꯃꯥꯒꯤ ꯀꯜꯆꯔꯦꯜꯂꯤ ꯃꯥꯒꯤ ꯍꯤꯟꯗꯤꯅ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯍꯤꯟꯗꯤ ꯁ꯭ꯄꯤꯀꯔꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯕꯦꯜꯠꯀꯤ ꯅꯣꯔꯗꯔꯟ ꯏꯟꯗꯤꯌꯥꯒꯤ ꯀꯩꯀꯩꯒꯤ ꯃꯌꯥꯝꯁꯤꯅ ꯇꯧꯕ ꯄꯣꯠꯁꯤꯒ ꯍꯤꯟꯗꯨ ꯑꯣꯏꯖꯔꯒꯁꯨ ꯃꯥꯒꯤ ꯀꯜꯆꯔꯦꯜꯂꯤ ꯈꯦꯠꯅꯕ ꯂꯩꯕꯁꯤꯅ ꯍꯤꯟꯗꯤꯒꯤ ꯃꯥꯒꯤ ꯏꯝꯄꯣꯖꯤꯁꯟ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯁꯥꯎꯠꯇꯁꯨ ꯍꯥꯟꯅꯗꯒꯤ ꯃꯁꯤꯒꯤ ꯑꯦꯟꯇꯤ ꯍꯤꯟꯗꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯤꯟꯗꯨꯅꯤ ꯍꯥꯏꯖꯔꯒꯁꯨ ꯑꯗꯥꯏꯗꯨꯗꯁꯨ ꯁꯥꯎꯠꯀ ꯃꯥꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔꯒꯤꯗ ꯂꯥꯛꯏꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ BJPꯒꯤ ꯀꯩꯒꯤꯁꯤꯒ ꯁꯥꯎꯠꯀꯤ ꯄꯣꯠꯁꯤꯒꯒꯤ ꯈꯦꯠꯅꯕ ꯑꯆꯧꯕ ꯈꯦꯠꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯈꯔ ꯃꯦꯅꯤꯐꯦꯁ ꯇꯧꯔꯛꯄ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯁꯥꯎꯠꯇꯁꯨ ꯍꯧꯖꯤꯛꯁꯤ ꯀꯟꯅ ꯁꯤꯒꯤ ꯍꯥꯏꯒꯠꯂꯛꯏꯕ ꯄꯣꯠꯁꯤ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯄꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯍꯥꯏꯕꯁꯤ ꯗꯤꯐꯥꯏꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ 1950ꯗꯒꯤ ꯂꯥꯛꯏꯕ ꯁꯦꯀ꯭ꯌꯨꯂꯔ ꯑꯣꯏꯕ ꯄꯣꯠꯇꯨ ꯍꯟꯗꯛꯀꯤ 55ꯀꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯛꯁꯦ ꯑꯩꯈꯣꯏ ꯑꯦꯃꯦꯟ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯈꯟꯅꯕ ꯈꯔ ꯑꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄ 3 ꯌꯥꯎꯖꯔꯒꯁꯨ ꯑꯇꯩ 5 ꯑꯃ ꯌꯥꯎꯔꯒꯁꯨ ꯃꯄꯨꯡꯗꯤ ꯑꯇꯩꯗꯨꯗꯤ ꯌꯥꯝꯅ ꯃꯥꯔజిꯅꯦꯜ ꯑꯣꯏꯕ ꯃꯁꯤꯡꯒꯤ ꯋꯥꯅꯤ 100 ꯌꯧꯗꯕ ꯌꯥꯎꯔꯤ ꯃꯣꯏꯅ ꯍꯥꯏꯕ ꯔꯤꯄꯣꯔꯠꯇ ꯑꯇꯩꯒꯤ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯃꯄꯨꯡꯗꯗꯤ ꯍꯤꯟꯗꯨ ꯉꯥꯛꯇꯗ ꯏꯝꯐꯦꯁꯤꯁ ꯄꯤꯕꯒꯤ ꯄꯣꯠꯁꯤ ꯃꯌꯦꯛ ꯁꯦꯡꯕꯅꯤꯅ ꯑꯗꯨꯒꯤꯗꯨꯁꯨ ꯉꯥꯛꯅꯅꯕꯒꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯀꯜꯆꯔꯦꯜ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟꯁꯀꯤ ꯄꯣꯠꯁꯤꯡꯁꯤꯁꯨ ꯃꯦꯅꯤꯐꯦꯁ ꯇꯧꯔꯛꯄꯅꯦꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕ ꯄꯥꯎꯁꯤꯡꯁꯤ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯤꯀꯨꯞ ꯈꯔꯇꯪ ꯉꯥꯏꯃꯤꯟꯅꯁꯤ Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizariba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingmani Masida natana lambigi accident ta lemna hospital da pukhatuna miyamgi mateng pangjari adom sunga simak sep tawshin biu aikhoigi contact number 9205987988 natraga play store sangbiduna Madeline F download tobiu ब्रेक की मतुंगदा मयाम बमुकना द मॉर्निंग टॉक रेजिंग द बॉस की थरमदा तराम लोकसरे जाथुप पावम लखोलबदा मुक हयेंग से अखनब असेंबली गे तरामथु सुबा मनपुर लेजिस्लेटिव असेंबली मापन सुबा मिफंगी सेशन अखनब सेशन अमा कौरी हाबे तारे कॉन्स्टिट्यूशन अमेंडमेंट बिल अयाब पीनबा हयेंग मिफंग कौखरे लुसिंग
bsing unadana si minister Viren ngasi halaklagani lusingba sinba loinana minister reshuffle BJP gi presidential election gi matang da amuk si minister ji New Delhi da laigibani marasida hayeng si assembly gi akhanaba mifam laibani maroina masida khanadoi si deconstitution 126 amendment bill 2019 masina khoi gi schedule caste amadi schedule tribe ta piriba khudong chaba reservation gi policy mathang chahi tara amaga muk sangdokna bagi masigi ayaba si launa bagi damak tani hayeng maroina phangudori basi masida lakcheni gi schedule caste schedule tribe then OBC general haiba tuan tuan category khaidoi si masi taseng bagi di masi khusim gi kenone haiba tare koi gi tuan tuan ba saruk sing ni masi asem bagi di mi amata schedule caste schedule tribe then general haibna polok panate masi da sarkar na matam gi oina piri ba khudong chaba sing asi koi gi kanagu makharana section koi gi praja section kharana su masi gi reservation ji koi na masi chathaba sigi matang da wafum kaya phongdok phasu lei masi reservation gi matang si oja kamani gentle khwaidagi laibak thibane hai tare khoi gi mi da khoi gi class khaiba gi pot si khwaidagi laibak thibani tasengna ai gi lamdam ji da manipur hairaje manipur ji ai masigi anem wang khaiba gi pot si leirak egalitarian society moina khoi ji suraga chaba dagi mai magi hoi sinbam ningthaugi karigi tongan tongan ba lebak ngakpagi lanmigi tongan tongan ba leiragasu magi sinbam jingdu da loina mak dignified life amada hingakpani khoi di manipur ja adubo india gi mapung oina yeng kan da khoina india ji magi casteism gi caste society khoi gi class khaiba gi anem wang khaba gi se brahman gi kshatriya gi shudra gi vaishya gi sigi anem wang khaiba gi sigi caste gi geno sina yam sathiba potsi lakpaduna Indian Constitution India is ning tamme hairaga British dagi maning tamaga keno sema kanda ju sigi anema wangi keno me amsi laga kanda sigi reservation gi pot si tamme ad mi jing asi asagi khoi ge hetare sothana le hoba mi kangbu economically aduga magi living standard da kaida lei basidi mi du class khaidraga su magi sothari badugi economically haubadagi hauna magi adugi line du da magi se lairik tamba wat padana dum toba adu mi du anema wang khaidana economy gi basis da karida madu yenga kanda tawbiramba satnabi emo oiramagadi yam phagadabane adubo constitution hogalako matamdagi chahi tara gi oina sum satna hangani haidana lakpoduna mase hujikti chahi tara khakinen toramagasu madu amuk kedoba haitare khoigi amuk hek chathaba madu muthatke madu makha discontinue tawrage hairagasu political gi kari sigi sidagi reservation ji thamakanda magi piriba facility mayam duna 자기 까나버제 펑어버 미오이 깜부 매암 아무주 톡레버 세 खुदा모이나 하라칸다 호이 인디아기 गनोसिंगसिदा मध्य प्रदेश को मदे याम सोथना फनायाम गेनो तोरसु मध्य प्रदेश की ट्राइबल मैम ngasi बाव हाइगत पंगमद्रिबा याम सोथना लेबा मैम लेरिबा सि करिगिनो सिगासि याम मुन येंगदबने बसे अखोइ सिदना कैदौरे ट्राइबल नि ना वान्स रिकॉग्नाइज तौगिबा सिंजे मिलियनियर ओइरबा बिलियनियर ओइरबा मिलियनियर ओइरबा बिलियनियर यावरबने बा खोगी ट्राइबल मरकता बट स्टिल मागी कॉन्स्टिट्यूशनल प्रिविलेज फंगकांदा मादी शेड्यूल ट्राइब नि हाइदना जॉब रिजर्वेशन की स्कॉलरशिप तगी करीदगी मैम में एंजॉय तौ लेरिनेबा सिगिजना अखोइ मसेल की मरकता अखोइ मी अमना अमबु फनबने हाइदना तौरिबा रिजर्वेशन सिस्टम सिना डिस्क्रिमिनेटरी ओइबा पोट मैम अमा लाक्तबा नतेबा अदो व्हेरेज जनरल कैटेगरी द लेबा मी सिंगसिना फनयामना केनो तौरबाउदा मादी अदुगी कॉन्स्टिट्यूशनल प्रिविलेज दो फंगदना अखोइगी मागी फंगम दोपर इवन लारिक फाव इंटरनेट तंबंगम दबा याउदबा नतेबा अदुना सिगी इंडिया की ददी याम साथिरिबसे सिगी ममीजे कैनोदा अखोइगी कास्टिजम की अनेमवांगी पोट से खुदम ओइना अखोइना कम्युनिकेशन की कई नैना भावदा अखोइना कम्युनिकेशन द तौरिसिने इंडिया की ददी वेस्टर्न वे ऑफ कम्युनिकेशन के इंडिया के केनरी इंडिया की ददी कैनो कम्युनिकेशन आइजे मागे हायर क्लास द लेबदुना ब्राह्मण जिंजिना ngangaga makha da lebसिंजिना तागदबनी लोइन रिसीविंग एंड लोइन लेबनी हंगलगा ngangia ponteba अदुगी पोतु बाउदा एकोइ सिदैसिदा मणिपुर दा बाउदा कोइन मदुगी इम्पैक्ट तो लेरम दबना तेबा से क्लासरूम दो ओजाना ngangaga हंगना इंटरेक्ट तौबा यादबे बो हुजिक्ति फेलिसिटी अतोप अतोप केनो अप्रोच मयाम लाखबदगी इंटरेक्टिव ओइबा पोट अमा खक लाकांदा कोइ प्रोग्रेसिव ओइरे इनेबा अदुना सिगी प्रोग्रेसिव ओइबा पोट ता लाके हाइबा तारगदी सिगी अनेम वांग खाइबगी पोट सिदी मसे मुथतपम चंगेबा मसे मुथतपगी पॉलिटिकल विन जे एनी पार्टी दा हुजु फावबदे इंडिया की पालै बसिंग सिदा लैतेबा मरमदी मदु मुथतोडा कांददी मागी नेक्स्ट इलेक्शन सिदा मसाई केनो में आमसिना मदु एन्जॉय तौरमेबा मैम सिना वोट पीरा अरोइद्रा हाइबगी पाखतपा अमा पार्टी खुदिमुक्ता हुजिक
ꯌꯥꯝꯅ ꯗꯤꯇꯔꯃꯤꯟ ꯑꯣꯏꯔꯦ ꯃꯥꯅ ꯇꯧꯒꯦꯗ ꯉꯝꯃꯦ ꯍꯥꯏꯔꯤꯕ ꯃꯣꯗꯤꯅ ꯂꯨꯆꯤꯡꯉꯤꯕ ꯃꯣꯗꯤꯒꯤ BJP ꯐꯥꯎꯕꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯤꯁꯤꯅꯦꯕ ꯑꯃ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ 126 ꯑꯦꯃꯦꯟꯃꯦꯟ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯔꯦꯇꯤꯐꯤꯀꯦꯁꯟ ꯇꯧꯕꯗꯨ ꯃꯊꯧ ꯇꯥꯔꯛꯄꯅꯤꯅ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯇꯧꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯄꯣꯠꯅꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯁꯤ ꯃꯈꯥ ꯆꯠꯊꯍꯟꯗ꯭ꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯐꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯅꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯀ꯭ꯂꯥꯁ ꯈꯥꯏꯔꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯁꯦ ꯄꯨꯟꯅ 38ꯃꯨꯛ ꯂꯩꯔꯛꯏꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯇꯨꯒꯤ ꯂꯩꯖꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯑꯅꯦꯝ ꯃꯥꯅ ꯇ꯭ꯔꯥꯏꯕꯦꯜꯅꯤ ꯃꯥꯅ ꯖꯦꯅꯔꯦꯜ ꯍꯥꯏꯕ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯁꯦ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯑꯐꯇꯔ ꯗ ꯃꯔꯖꯔ ꯑꯣꯐ ꯃꯅꯤꯄꯨꯔ 1949ꯗ ꯃꯔꯖ ꯇꯧꯈꯤꯕ ꯃꯇꯨꯡꯗꯨꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯗ 1950 ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯔꯛꯁꯤꯗ ꯅꯣꯏ ꯈꯔ ꯑꯃꯅ ꯁꯦꯗꯨꯜ ꯀꯥꯁꯅꯤ ꯅꯣꯏ ꯈꯔ ꯑꯃꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇ꯭ꯔꯥꯏꯕ ꯁꯦꯗꯨꯜ ꯀꯥꯁ ꯖꯦꯅꯔꯦꯜ ꯈꯥꯏꯗꯣꯛꯄꯁꯦ ꯁꯤꯁꯨ ꯑꯆꯧꯕ ꯗꯤꯚꯥꯏꯗꯔ ꯑꯃꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁꯇ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯃꯔꯨ ꯍꯨꯔꯝꯕꯗ ꯋꯥꯈꯜꯗ ꯃꯥꯏꯟꯁꯦꯠꯁꯤꯗ ꯑꯗꯨꯝ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯔꯤꯡꯒꯔ ꯇꯧꯔꯒ ꯂꯩꯍꯜꯂꯒ ꯁꯨꯝ ꯃꯈꯥ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯍꯜꯂꯤꯕꯅꯦꯕ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯃꯨꯛꯇꯪ ꯃꯁꯤꯗꯤ ꯃꯨꯊꯠꯈ꯭ꯔꯀꯥꯟꯗ ꯑꯇꯩ ꯃꯤꯒꯤ ꯁꯣꯊꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯆꯥꯎꯈꯠꯅꯕꯒꯤ ꯀꯩꯅꯣꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯗꯁꯨ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯃꯤꯒꯤ ꯁꯣꯊꯕ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯗꯨ ꯄꯨꯈꯠꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯗꯤꯌꯥꯒꯤꯁꯨ ꯀꯥꯁꯇ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯈꯥꯏꯗꯕꯤꯗ ꯏꯀꯣꯅꯣꯃꯤꯒꯤ ꯕꯦꯁꯤꯁꯇ ꯀꯔꯤꯗ ꯇꯧꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯏꯕ ꯅꯦꯁꯟ ꯑꯃ ꯄ꯭ꯔꯣꯒ꯭रेसिቭ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃꯔꯣꯝꯗ ꯑꯗꯨꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯒꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ SC, ST, MOVC, OBC खुदिमक लाइरबा नते अवाबा नते जेनरल खुदिमक जेनरल कैटेगरी द लैब खुदिमक नुंगाई आइफबा नते तोरा तुरगा वाबसु लैरि नो लेजरा तालु मयामसु लैरि पुनमक्से अमुक्तंग माना थमगा तंगाई फदबा सगोत्पिदबा यादबा लोइनना मखोइबु खितंग मखोइगी हिंगबगी थाक हेंगथनदबा यादबा कांगुदुदा अनौबा मखोइगी तोंगा तोंगा सपोर्ट पिबिरगा मसि खुनाइसि मानना थम्बमदि दरकार ओइ हाबनि जा अतोपमा अमु लोखलम तमदा मियामदा पुंग कुनमरी सिंग पिगदबा सिंखै सिंग वाटर ट्रीटमेंट प्लान लोसिनबा ngamdrai ba paum yaure singkhai singi water treatment plant khatana tana manipur da paikatpa centrally sponsored scheme mayam project mayam matam sana loisinba ngamdaba loina pitharaiba sempam phajana sijinaba ngamdaba amu hangibagi wathokse haukiba matam kayadagi adum tatana adum targa labani some project khara da mapung phana tawba yawi tawdaba yawi maximum da project singi matam sana loisinba ngamdabagi samesya sidum thengnai haitare da tendana thammi ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯁꯥꯊꯤꯕ ꯂꯩꯅꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯅꯥꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯦꯅꯤ ꯄ꯭ꯔꯣꯖꯦꯛ ꯀꯥꯏꯟ ꯑꯣꯐ ꯄ꯭ꯔꯣꯖꯦꯛ ꯀꯩꯅꯣꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯊꯤꯀꯥ ꯄꯤꯍꯧꯕ ꯌꯥꯒꯗꯒꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯗꯨꯒ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯏꯟꯖꯤꯅꯤꯌꯥꯔꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯔꯛꯇ ꯈꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯊꯤꯀꯥ ꯄꯤꯍꯧꯕ ꯌꯥꯒꯗꯒꯦ ꯀꯗꯥꯏꯗ ꯃꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯂꯧꯍꯧꯕ ꯌꯥꯒꯗ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯃꯥꯏꯟ ꯁꯦꯠꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯋꯥꯛ ꯇꯧꯋꯦꯕ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯗꯦ ꯈꯣꯠꯇꯦ ꯍꯥꯏꯔꯝꯕ ꯌꯥꯏ ꯇꯧꯗ꯭ꯔꯒꯁꯨ ꯃꯗꯨ ꯍꯥꯏꯖꯔꯒꯁꯨ ꯆꯤꯟꯗ ꯍꯥꯏꯖꯔꯒꯁꯨ ꯇꯧꯊꯣꯔꯛꯏꯕ ꯊꯕꯛꯁꯤꯡꯁꯤꯗ ꯃꯗꯨ ꯑꯗꯨꯝ ꯃꯃꯤꯁꯦ ꯇꯥꯏꯌꯦꯕ ꯑꯌꯥꯝꯕ ꯊꯕꯛꯇ ꯃꯥꯒꯤ ꯁꯪꯒ ꯃꯤꯆꯪ ꯁꯪꯒ ꯌꯦꯡꯉꯀꯥꯟꯗ ꯊꯤꯀꯥ ꯄꯤꯕꯒꯤ ꯃꯥꯒꯤ ꯍꯌꯦꯡ ꯄꯥꯔꯁꯦꯟꯇꯦꯖꯒꯤ ꯁꯤꯌꯥꯔ ꯌꯦꯟꯅꯕꯒꯤ ꯄꯣꯠꯁꯤꯒꯤ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯕꯖꯦꯛꯇꯤꯞꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯀꯔꯝꯕ ꯅꯤꯠ ꯑꯃ ꯐꯪꯍꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯃꯗꯨ ꯐꯪꯍꯟꯅꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯦꯕ ꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯅꯤ ꯂꯝꯕꯤ ꯃꯌꯥꯝ ꯑꯃꯗꯤ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯔꯦꯅ ꯌꯦꯡꯁꯦꯕ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣ ꯆꯠꯂꯤꯁꯦ ꯍꯧꯃꯔꯛꯀꯤ ꯁꯤ ꯒꯥꯔꯜꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯍꯧꯃꯔꯛ ꯇꯥꯕꯒꯤ ꯂꯝꯕꯤꯗꯣ ꯀꯣꯏꯂꯥꯁꯁꯦ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯈꯤꯕꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯍꯟꯗꯛ ꯊꯥ 2-3ꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯁꯛꯅꯦꯕ ꯂꯩꯍꯧꯔꯤꯁꯦ ꯃꯨꯔꯤ ꯇꯧꯔꯒ ꯕꯠ ꯄꯣꯠ ꯍꯣꯜꯁ ꯃꯌꯥꯝꯅ ꯂꯣꯏꯍꯧꯔꯦꯕ ꯁꯤ ꯌꯦꯡꯁꯦꯕ ꯊꯥ 2-3 ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯕ ꯊꯥ 2-3ꯗ ꯉꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤꯗ ꯕ꯭ꯂꯦꯛ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯁꯦ ꯑꯗꯨꯒ ꯋꯥꯡꯈꯩ ꯂꯝꯕꯤꯗ ꯁꯦ ꯀꯣꯅꯨꯡꯃꯥꯡꯗ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡꯒꯤ ꯁꯤꯒꯤ ꯃꯇꯦꯛꯀꯤ ꯁꯤꯒꯤ ꯈꯤꯇꯪ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯃꯆꯤꯟꯗꯒꯤꯅ ꯀꯩꯅꯣ ꯐꯥꯎꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤꯒꯤ ꯃꯆꯤꯟꯗꯣ ꯑꯗꯣ ꯍꯟꯗꯛꯁꯤ ꯂꯣꯏ ꯃꯌꯥꯝꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯗꯅ ꯂꯝꯕꯤ ꯊꯤꯡꯖꯅꯦ ꯇꯧꯕꯗꯒꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯔꯦ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯇꯨꯡꯉꯒ ꯂꯩꯍꯧꯔꯦ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯒꯤ ꯂꯦꯚꯦꯂꯤꯡꯗꯨ ꯀꯨꯊꯔ ꯇꯧ ꯁꯨꯝꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯒꯤ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯀꯟꯇꯦꯛꯇꯨꯒꯤ ꯀꯩꯅꯣ ꯐꯪꯈꯤꯅꯕꯒꯤꯀꯣ ꯑꯗꯨꯒꯤ ꯃꯃꯤ ꯃꯌꯥꯝꯅꯦꯕ ꯁꯤꯗ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯁꯤꯟꯁꯤꯌꯔꯂꯤ ꯇꯧꯗꯕꯒꯤ ꯆꯤꯡꯈꯩ ꯁꯤꯡꯒꯤꯁꯤ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡ ꯄꯤꯅꯕꯒꯤ ꯍꯥꯏꯔꯦ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤꯗ ꯃꯅꯤꯄꯨꯔꯗ ꯇꯧꯔꯛꯏꯕ ꯏꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯦꯁꯦ ꯁꯤ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯩꯈꯣই ꯁꯤꯗꯩꯁꯤꯗ ꯐ꯭ꯔꯦꯁ ꯋꯥꯇꯔꯒꯤ ꯑꯆꯧꯕ ꯂꯦꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯆꯦꯟꯂꯤꯕ ꯂꯣꯛꯇꯒꯤ ꯇꯨꯔꯦꯟꯗꯒꯤ ꯈꯣꯡ ꯃꯌꯥꯝꯁꯤ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯆꯤꯡꯈꯩ ꯆꯤꯡꯒꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯃꯄꯤꯊꯦꯜ ꯃꯄꯤꯊꯦꯜꯒꯤ ꯗꯥꯝꯁꯤ ꯇꯧꯔꯀꯥꯟꯗ ꯃꯁꯤꯗꯒꯤ ꯇꯨꯡꯈꯠꯍꯜꯂꯤꯕ ꯔꯤꯖꯥꯔꯚꯔꯗꯨꯗꯒꯤ ꯂꯥꯛꯀꯥꯟꯗ ꯏꯁꯤꯡꯁꯤ ꯀꯥꯡꯕꯨꯁꯤꯡꯗ ꯀꯩꯗ ꯃꯁꯤ ꯇꯅꯦꯜ ꯍꯨꯠꯂ ꯄꯨꯈꯠꯂꯒ ꯆꯤꯡꯈꯩꯁꯤꯡꯁꯤ ꯌꯧꯔꯒ ꯇꯧꯗꯧꯔꯤꯅꯤ ꯍꯥꯏꯔꯦ ꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗꯗꯤ ꯆꯤꯡꯈꯩ ꯆꯤꯡꯒꯤ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯩꯅꯣꯁꯤꯐꯥꯎ ꯇꯦꯝꯊꯣꯛꯑꯒ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯀꯥꯟꯗ ꯆꯤꯡꯁꯤ ꯇꯦꯝꯕꯔꯤꯅꯦꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜꯂꯤꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯐꯣꯔ ꯗ ꯕꯦꯇꯔꯃꯦꯟ ꯑꯣꯐ ꯃꯤꯌꯥꯝꯒꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯤꯌꯥꯝꯗ ꯊꯛꯅꯕꯒꯤ ꯏꯁꯤꯡꯁꯦ ꯄꯤꯅꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯤꯗ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯆꯠꯊꯗꯅ ꯃꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯅ ꯁꯤꯗ ꯎꯠꯂꯛꯏꯕ ꯄꯣꯠ ꯄꯤꯛꯆꯔꯗ ꯎꯔꯤꯕ ꯄꯣꯠꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯋꯔꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯍꯥꯏꯔꯣ ꯁꯤꯋꯔꯦꯖ ꯄ꯭ꯔꯣꯖꯦꯛꯁꯤ ꯐꯖꯅ ꯇꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯂꯣꯏꯗꯕꯁꯤ ꯑꯗꯨꯝ ꯃꯁꯤ ꯁ꯭ꯇꯤꯜ ꯀꯩꯅꯣꯅꯤꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯥꯏꯟ ꯁꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯀꯔꯤꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯊꯕꯛ ꯁꯤꯟꯅꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯦꯛ ꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯎꯅ ꯄꯤꯔꯕꯅꯦꯕ ꯑꯗꯨ ꯐꯪꯕꯁꯦ ꯃꯣꯔ ꯗꯦꯟ ꯏꯅꯞ ꯂꯣꯏ ꯄꯤꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯁꯤꯗ ꯄꯤꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯦꯃꯥꯎꯟꯇꯨꯗꯒꯤ ꯃꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯇꯣꯡꯅꯅꯕꯒꯤ ꯄꯣꯠꯇ ꯊꯕꯛ ꯇꯧꯔꯛꯑꯀꯥꯟꯗꯗꯤ ꯂꯩꯕꯥꯛꯁꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯁꯤꯒꯤ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤ ꯄꯨꯂꯞ ꯍꯣꯡꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯑꯔꯨꯕ ꯂꯥꯏꯅꯥ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯅꯥꯔꯀꯥꯟꯗ ꯁꯥꯊꯤꯕ ꯂꯥꯏꯅꯥ ꯑꯃ ꯅꯥꯔ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤꯗꯒꯤ ꯀꯣꯛꯅꯅꯕ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯃꯤꯟꯅꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯄꯥꯟ ꯊꯣꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯔꯒꯁꯨ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯏꯈꯪ ꯈꯪꯅ ꯄꯣꯠꯅꯤ ꯑꯃꯨꯛꯇꯪꯗꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣই ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯤꯒꯤ ꯑꯄꯤꯜꯁꯤꯃꯗꯤ ꯑꯗꯨꯝ ꯇꯧꯕ ꯆꯨꯝꯃꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯦꯟꯇꯟ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯍꯦꯟꯕ ꯂꯥꯏꯔꯤꯛ ꯍꯥꯞꯂꯣꯏꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯅ ꯑꯔꯨꯝꯕ ꯂꯥꯏꯔꯤꯛ ꯈꯥꯎ ꯄꯨꯕꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯋꯥꯛꯁꯣꯞ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯕꯦꯒꯁꯤ ꯀꯥ ꯍꯦꯟꯅ ꯂꯨꯝꯕ ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯀ꯭ꯂꯥꯁꯀ ꯆꯥꯟꯅꯗꯕ ꯄꯨꯕꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯑꯉꯥꯡꯗꯨꯒꯤ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯂꯝꯗ ꯅꯠꯇ꯭ꯔꯒꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯁꯥꯡꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯗꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯅ ꯎꯅꯔꯕ ꯉꯥꯛꯇꯅꯤ ꯚꯦꯟꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯚꯦꯟꯗ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒ ꯄꯨꯕ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡ ꯂꯩꯈꯥꯎꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯌꯥꯝꯕꯅ ꯂꯣꯏ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ ꯀꯦꯖꯤ ꯅꯁꯔꯤꯗ ꯍꯧꯅ ꯑꯉꯥꯡꯒꯤ ꯂꯩꯈꯥꯎꯁꯦ ꯌꯥꯝ ꯆꯥꯎ ꯌꯥꯝ ꯂꯨꯝꯅ ꯄꯨꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯈꯔꯗꯤ ꯌꯦꯡꯁꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥꯅ ꯈꯜꯂꯦ ꯆꯨꯝꯃꯦ ꯑꯗꯣ ꯁ꯭ꯀꯨꯜ ꯈꯔꯗꯤ ꯑꯗꯨꯝ ꯐꯖꯅ ꯃꯁꯤ ꯕꯦꯛꯂꯣꯒꯁꯤ ꯍꯟꯊꯍꯜꯂꯀꯥꯟꯗ ꯇꯧꯕ ꯁ꯭ꯀꯨꯜ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯏ ꯑꯗꯨꯕꯨ ꯆꯥꯡꯆꯠꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥ ꯍꯦꯟꯅ ꯁꯤꯗ ꯂꯨꯝꯍꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯂꯥꯏꯔꯤꯛ ꯐꯣꯡꯉꯛꯄꯒꯤ ꯆꯦ ꯃꯈꯜꯁꯤꯁꯨ ꯅꯍꯥꯟꯋꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯇꯧꯔꯛꯄ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯁꯤꯡꯁꯤꯗ ꯆꯦ ꯃꯈꯜꯁꯤ ꯑꯌꯥꯝꯕ ꯃꯈꯜꯒꯤ ꯆꯦꯁꯤꯡꯁꯤꯒꯤ ꯕꯨꯛ ꯄꯕ꯭ꯂꯤꯀꯦꯁꯟ ꯄ꯭ꯔꯤꯟꯁꯤꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯂꯩ ꯑꯗꯨꯒ ꯕꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯣꯠꯕꯨꯛꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯠꯕꯨꯛꯁꯤꯡ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯕꯣꯏ ꯇꯧꯔꯤꯕ ꯅꯣꯠꯕꯨꯛꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯉꯥꯡꯗꯨꯒꯤ ꯅꯣꯠꯕꯨꯛꯁꯤ ꯑꯩꯈꯣꯏꯅ ꯑꯄꯥꯕꯗ ꯆꯦꯁꯤ ꯈꯔ ꯑꯄꯥꯕꯗ ꯅꯠꯇ꯭ꯔꯒ ꯆꯦꯗꯨ ꯐꯔꯒꯁꯨ ꯃꯥꯒꯤ ꯊꯤꯛꯅꯦꯁꯇꯣ ꯊꯥꯔꯤꯕꯒꯤ ꯆꯥꯡꯗꯨ ꯄꯥꯔꯀꯥꯟꯗ ꯕꯣꯏꯁꯦ ꯊꯥ 6 ꯆꯠꯀꯗꯕ ꯕꯣꯏ ꯑꯃꯒꯤ ꯃꯍꯨꯠꯇ ꯊꯥ ꯑꯃꯃꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯕꯣꯏꯗꯨ ꯄꯥꯊꯛ ꯁꯤꯖꯤꯟꯅꯔꯀꯥꯟꯗꯗꯤ ꯅꯣꯠꯕꯨꯛꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯂꯩꯅꯤ ꯑꯗꯨꯒ NCERTꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯨ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤ CBSEꯒꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯂꯥꯏꯔꯤꯛꯀꯤ ꯊꯥꯒꯗꯕ ꯆꯥꯡꯒꯤ ꯀꯔꯤꯒꯤ ꯋꯦꯠꯀꯤ ꯀ꯭ꯂꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯔꯨꯝꯕꯁꯨ ꯋꯦꯠ ꯄꯤꯔꯤꯕꯅꯤ ꯑꯔꯨꯝꯕꯁꯨ ꯄꯤꯔꯤꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯇꯥꯍꯟꯕ ꯃꯦꯅꯦꯖꯦꯕꯜꯅꯤ ꯁꯤꯒꯤꯁꯤ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦ ꯃꯈꯜꯁꯦ ꯑꯐꯕ ꯃꯈꯜꯒꯤ ꯑꯌꯥꯡꯕ ꯆꯦ ꯃꯈꯜ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯕꯗ ꯂꯥꯏꯔꯤꯛꯁꯤ ꯁꯨꯛ ꯊꯥꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯒꯦ ꯅꯣꯚꯦꯜ ꯑꯃ ꯄꯥꯒꯦ ꯅꯠꯇ꯭ꯔꯒ ꯅꯟ ꯐꯤꯛꯁꯅꯦꯜ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯒꯦ ꯍꯥꯏꯔꯒꯁꯨ ꯐꯅꯌꯥꯝ ꯊꯥꯔꯐꯥꯎꯗ ꯌꯥꯝ ꯌꯥꯡꯕ ꯂꯥꯏꯔꯤꯛ ꯂꯩꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯒꯤ ꯇꯦꯛꯁꯕꯨꯛꯁꯤꯡꯁꯤꯁꯨ ꯆꯦꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯗꯤꯐꯕ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯐꯕ ꯋꯦꯠꯇꯤ ꯍꯟꯊꯕ ꯂꯥꯏꯇꯔ ꯄꯦꯄꯔꯁꯤꯡꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯆꯪꯉꯦꯕ ꯑꯉꯥꯡꯁꯤꯗ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯅꯣꯠꯕꯨꯛꯀꯤ ꯄꯣꯠꯁꯤꯁꯨ ꯃꯥꯒꯤ ꯌꯥꯝꯅ ꯑꯊꯥꯕ ꯑꯃꯨꯛ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯕꯒꯤ ꯃꯍꯨꯠꯇ ꯅꯣꯠꯕꯨꯛꯁꯤꯡꯁꯤꯗꯁꯨ ꯄꯥꯊꯍꯜꯂꯒ ꯇꯧꯔꯒꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯒ ꯁꯝ ꯁ꯭ꯀꯨꯜ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯗꯨꯝ ꯑꯉꯥꯡ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯀꯩꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯂꯥꯏꯔꯤꯛꯁꯤ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯊꯝꯍꯜꯂꯝꯕ ꯃꯥꯒꯤ ꯑꯣꯡꯂꯤ ꯅꯣꯠꯕꯨꯛꯇꯨꯗꯪ ꯄꯨꯔꯒ ꯆꯠꯍꯟꯕ ꯑꯗꯨ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯗ ꯂꯨꯔꯛꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡꯁꯤꯗꯁꯨ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯂꯩꯌꯦꯕ ꯑꯃꯨꯛ ꯁꯤꯁꯨ ꯁꯦꯝꯗꯣꯛꯄ ꯆꯪꯉꯦꯕ ꯁ꯭ꯀꯨꯜꯗꯪ ꯈꯛꯇ ꯇꯧꯕ ꯑꯗꯣ ꯑꯩꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯩꯅ ꯂꯣꯏꯅꯖꯕ ꯈꯔꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄꯦꯔꯦꯟꯁꯤꯡꯁꯤꯅ ꯑꯉꯥꯡꯗ ꯂꯥꯏꯔꯤꯛ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯁꯦꯝ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯍꯣꯔꯦꯟ ꯁꯣꯝꯗ ꯑꯉꯥꯡꯁꯦ ꯃꯆꯥꯁꯦ ꯇ꯭ꯋꯤꯁꯟꯗ ꯑꯃꯨꯛ ꯑꯧꯔꯥꯏꯍꯟꯕꯒꯤ ꯄꯣꯠ ꯇ꯭ꯋꯤꯁꯟꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯒꯤ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡꯗ ꯂꯩꯕ
ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯇꯞ ꯇꯞꯅ ꯈꯔ ꯁꯦꯡꯗꯣꯛꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯋꯦꯠ ꯍꯟꯊꯍꯟꯕꯒꯤ ꯀꯩꯒꯤ ꯄꯣꯠꯁꯤꯗꯤ ꯌꯥꯏ ꯑꯗꯨꯒ ꯍꯣꯏ ꯒꯕꯔꯃꯦꯟꯅ ꯍꯟꯗꯛꯀꯤ ꯁꯇꯔꯗꯦꯁꯤꯡꯁꯤꯗ ꯅꯣ ꯁ꯭ꯀꯨꯜ ꯕꯦꯛꯀꯤ ꯄꯣꯠ ꯇꯧꯔꯛꯑꯦ ꯑꯗꯣ ꯍꯥꯟꯅ ꯁꯤ ꯒꯕꯔꯃꯦꯟ ꯇꯧꯔꯛꯏꯁꯦ ꯐꯩ ꯃꯌꯥꯝ ꯔꯤꯒꯨꯂꯔꯥꯏꯁ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗ ꯁꯇꯔꯗꯦꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯨꯍꯜꯂꯛꯇꯗꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯅ ꯇꯧꯔꯛꯄꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯁ꯭ꯀꯨꯜ ꯃꯅꯤꯄꯨꯔꯗ ꯁ꯭ꯀꯨꯜ ꯂꯩ ꯑꯗꯨꯝ ꯑꯩꯒꯤꯅ ꯈꯪꯕ ꯁ꯭ꯀꯨꯜꯗꯨꯗꯤ ꯑꯩꯅ ꯃꯃꯤꯡ ꯄꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯅꯤ ꯃꯌꯥꯝꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯄ ꯁ꯭ꯀꯨꯜ ꯂꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯇꯔꯗꯦꯁꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯌꯦꯡꯉꯒꯗꯤ ꯌꯥꯔꯣꯏꯗꯕ ꯄꯣꯠꯁꯨ ꯂꯩꯅꯦꯕ ꯁꯤꯗ ꯀꯔꯤ ꯈꯥꯎ ꯁꯝ ꯃꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯤ ꯈꯔꯗꯤ ꯄꯨꯔꯒ ꯃꯥꯒꯤ ꯇꯦꯛꯁꯕꯨꯛꯀꯤ ꯀꯔꯤꯒꯤ ꯑꯊꯥꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯨꯗꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯅ ꯐꯖꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁ꯭ꯀꯨꯜꯗꯨꯒꯤ ꯍꯦꯠꯁꯤꯡꯗꯨꯅ ꯃꯗꯨꯗꯤ ꯌꯦꯡꯉꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯥꯅ ꯈꯥꯎ ꯄꯣꯔꯛꯑꯒꯁꯨ ꯄꯣꯔꯛꯏꯗꯨ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯕ ꯃꯥꯅ ꯇꯤꯐꯤꯟꯗꯪ ꯄꯨꯖꯔꯛꯄꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯇꯥꯋꯦꯜ ꯃꯆꯥ ꯑꯃꯇꯪ ꯄꯨꯖꯔꯛꯄꯒꯤ ꯄꯣꯠ ꯑꯣꯏꯔꯒꯗꯤ ꯃꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯥꯒꯤ ꯑꯗꯨꯝ ꯔꯤꯌꯦꯂꯤꯇꯤꯗꯨꯗ ꯑꯗꯨꯝ ꯋꯥꯛ ꯇꯧꯕ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯤ ꯁ꯭ꯀꯨꯜꯁꯤꯡꯁꯤꯒꯤ ꯍꯦꯠꯀꯤ ꯁꯨ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁꯀꯤ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟꯅ ꯃꯁꯤ ꯐꯖꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯔꯒ ꯃꯁꯤꯗ ꯑꯃꯨꯛ ꯄꯦꯔꯦꯟꯁꯁꯤꯡꯅ ꯀooperation ꯄꯤꯕꯤꯕ ꯂꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯨꯛ ꯃꯁꯤ ꯐꯖꯅ ꯏꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨ ꯆꯪꯉꯦ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗ ꯀꯩꯗ ꯉꯁꯥꯏꯒꯤ ꯋꯦꯠꯀꯤ ꯀꯔꯤꯒꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯔ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝꯗ ꯑꯣꯖꯥ ꯑꯥꯔ ꯀꯦ ꯕꯣꯕꯤ ꯆꯥꯟ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯌꯦꯡ ꯄꯨꯡ ꯑꯁꯤꯃꯛꯇꯗ ꯗ ꯃꯣꯔꯅꯤꯡ ꯇꯣ ꯔꯦꯖꯤꯡ ꯗ ꯚꯣꯏꯁꯀꯤ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ